Kaigumba kanda chahiga chanadaba thabak tawi haiduna noknei chai ngangi. Adubu miyoiba ama oina hingbada pukningi apamba khasik illubada chanai chanade haina khaidoklibagi maram. Masisuni punsi ama hingbagi wahanthok semba. Phazaba athibasu miyoibana sembani. Tauhai de haibasisu miyoibana khaba palni. Karigidama order ama balance amada thamnabagidama. Masine hekta mapung phana achumbani aranbani khanphamdi thokte. Matam matamgi matang chatnabi adu yenglaga semkiba ngaktani. Thoibisu matam matamgi matung ina semba pal asi ngakna chatli. Mibu heart tawningde. Karina phai karina fatti khanthaba chapchana ngamlabini. Khansu khanthai. Khanthabadumakna khongthang khuding tapna thanglibani. Warip lawba khuding tapna lawgadawribani. Purna su chapmani. Tungmang yenglaga chatliba khongchatni. Adubu mibu heart tawningde haiduna pukningna pamdaba mafam amada leibasu aranbani. Masi tin yothaduna khanthaba ngamdaba mina heli masing yambasu. Mayam sigi marakta Nancy su yauri. Call tawnaduna ngahak wari sabaduda thoibina purnaga loinaribagi waridu tammi. Nancy na phagi dagi amaduda chatkini na chinglembai khara su khallu. Koino no ngangidubo. Chinglembadagi hena loyal oiba hena mabuk phaba mi phangaroi ko. Nangsu adum understand tawi man. Nangna apamba su adum pina bone. Nangbu su mana yam nungsi masa matik su chai mabuk su phai. Sidagi hena phaba mi kadai de logane. Nancy, who is better than haidana chang on bado ai tawde. Aduga tawsu tawr. Aina haidi perfect option do chinglemba oigani haibani. Chinglembado phai aisu ui khangi. Aduga nangi thamoi sui dawhaliba kaiye. Thoibi tumin lei. Masigi matangda ma mari yetnabadi pamdabani. Aduga magi future amagidamal purnana phabra chinglembana phabra haidana mi amana chang olakpasisu pamde tawhaningde. Asigumba decision asidi magi pukningi apamba aduna oigadawbani. Masida kanagumba amana changsilaklaga right and wrong just tawbagi mathausu tade. Masi haire haidana chinglembabu inthokpasu natte. Purnabu wakhalda thamlaga future amagi mangmangba haure haibasu natte. Wafam mayamsi hairuraga kanana khangbidoiba. Thoibi hoi haidana waridu loishili. Mabukning kitangdi nungaite khoidausu saugatli. Ayuk aduda breakfast loire chasi kaubaga tada khai terrace ta hangat handa chatli. Mathanta muksu khanje. Mina tabada warisi yamna phajadraba jala. Ma la labra. Khalai. Chinglembada mana la labra. Khanghandana thambagi. Adudi natte. Ma purnaga magagi warisi lotke haina khankibadi leite. Chinglembada haige khana nongma wadi haudoklurabani. Adubu kadomdagino tanja amana. Thoibi nungsasor sang na hontoi. Thoibi magi maching amale. Mana lande khana leiba mafam amada mina khut thinjilaktuna judge tawrakladi madudata changsinduna hanjin lepa ama. Phone adu puthoklaga purnada text ama thai. Reply me if you wanna go on a long drive. Purna text prap halai. Today. Right now. Abhi. Good. Get ready. I'll be there in 30 minutes. Got it. Purnagi punsida text haba. Aduna khwai thoba numini. Reply kuina layraga hanba. Mibu on read ta thamganba nupasi ngasidi nungsit ki mang thana reply tawrei. Mayumda kayamo kyamna bored oire haibadu takpani. Thoibi panthaba tawdana irusu luzai dress up su tawi. 30 minutes aduda. Mamai ado sunscreen khaktatay. Atopa yaude. Aduga lipstick tana warm orange brown color da warap na kitang thajili. Maduna chapcha hankre ahenba kari so haptre. Bag ta phone atay poche haplingay da mandom chana kadai chatoy no hangle. Hana ko mi unaruge haina khumi. Chak hapla no haidana ngahak wari sari ngay tanjado da. Purna yaurakle haina call tawrakle. Layrakti changlakti. Thoibi na hana ngayramba lambi machingi drain mapa
khitang tongkhatlaga leiba mapaduda gari khamlami. Thoibina gari karakpaga Purnana hangi. Kadai chatpa? Ama hekta. Nang hayo. Nang na hairaga ina pangthauda thaudorini. Purnagi waduda Thoibi noklei. Aduga makhut thilli. Kaisampat lambida hana thaur. Straight ta. Kadai yoba hairo yengasi. Okay. Lunch na Nambol Bazar da tause. Okay. Ningthau khongdagi nga su leirusi. Okay. Purna Thoibina wa haiba khuding yai haidana makok nomla duna gari du mamaile. Aduga tidim lambi rom da lagle. Kaisampat lan thok tringaida gari khamlaga hotel macha amada changi. Mapanda table chair thangdok tuna su thami. Ipik pikpa ayuki chaga tanga yonba hotel ni. Table amada changsinduna phami. Chana badi Thoibina order tawi. Tan plate ani sangom cha ani. Purna mayumdagi cha thaklaklabani. Adubu kaishu haide. Tumin phamduna yengi. Ma adumna Manipurgi hotel macha amada cha bora tan cha basi mapunsigi ahanbani. Angang oirikangi punsida phanglakpa natte. Ahal oirakpagi punsina tanja amata phangba natte. Hotel fambinupi aduna khudakta polangdagi tan asaba plate haplaga ensanga pirakpadu ubada kadaidano ma yengba yamna nungaijaba oiri Purnadadi. Manakta pusilakliba plate aduda yenglamlaga phone puthoraktuna photo kapi. Tan ahum amane kobi sag ama. Aduga alu hawai mangan soya boriga punna mahi yauna thongba ensang amaga. Adudagi cha asaba. Nupiduna hairei. Uti su yauri ibema. Uti pamla su pirake. Thoibi Purnada onsenduna hangi. Uti haphalura. Aidi tanga chaba se uti di kya pamde. Haphalu. Loi haphalu. Purnagi waduda Thoibi haifet yenglami. Angang amana anauba karigumba ama experience tawada yamna harauba manba Purnagi masakto. Ma khangi. Uti do chaningbagi natte nungaibagi haphalu haire ini haibasu. Madumakna haphalu hairabasu haphandre. Kari tauruni lemlaga tokani haibagi bhabda. Adumna ayuk anganbada hotel da famduna chaba chaga tangagi mahausidi tongan bani top topi. Purnana hairei. Aikhoi park mamangi puriga alu sabji du dei heli. Thoibi noklei. Hendra de. Chole bature dei su heli. Hendoi neba asibom mu compare tauri. Haibazani khoi meitei se. Bread so ikhoina hauba heli, cake so ikhoina hauba heli. Pastry semba so ikhoina heli hauba moidagi. Even egg rolls, chicken rolls phauba moigi dudi pamdi. Yamna yakpagi ai manung luthoga chawa yaw. Chicken pieces singdu su chawman bagi. Sak se khara phalura. Yare to. Asian changa mase loisilagi. Thoibi nokmi tauna. Purnana yamna pamjana chari du yengi. Selakliba dress adusu hong banaide. Uraga amukka hena nokninglakle. Khudombi aduna tapna furit aduda thenglaga hairei. Dress isu. Purna bhab taraduna khumi. Si, aina lakpada selakpaduni. Yumda tumbada hongdoknaba peramaga. Loire sida. Wikam laini di khangdabanina. But then again, even wikam laini na laasu sikhagadum purakni daide. Si haina Purna noklei. Anido lambi nakalgi table chair aduda famduna phana kuina leithoi. Ayuki pung 8 makhaidagi 9 makhai hela phauba. Hotel fambi nupiduga so wari yam sai. Purnana atei wahang puthораktuna panghangda hangi. Nupi adu sunungairaduna machagi wari masugi wari lirei. Adudagi pung 9 taramdai aduwaida Thoibina Purnabu chingduna puthorakle. Yararoi khangaduna chingthoraklibani. Wari haukradi loishinba haiba nupa natte haibasi ma hanadagi khanglaga laklabani. Gari adu Thoibina thauge haiduna driver seat ta phamhalli. Chin khrabalambi aduda Purna kharadi pakhatli. Adumdi yai. Mihul khara chenkhatlabasu ma yai. Sigumbana tai chadaba wase haudoklurabadi mana hena idea pisilakpa mini. Lambi gi kham thengba matai aduda
ꯂꯤꯔꯤ ꯊꯧꯔꯤ ꯍꯥꯟꯅꯗꯒꯤ ꯈꯔꯗꯤ ꯍꯩꯕꯅꯤ ꯗ꯭ꯔꯥꯏꯚꯤꯡ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯤꯡ ꯆꯟꯁꯤꯟꯗꯨꯅ 3 monthsꯀꯤ ꯇ꯭ꯔꯦꯅꯤꯡ ꯑꯃꯗꯤ ꯇꯧꯈꯤꯕ ꯂꯩꯔꯤ ꯀꯨꯏꯔꯕꯒꯤ ꯋꯥꯔꯤꯅꯤ ꯃꯥꯅ ꯃꯥꯁꯇꯔ 2nd semester ꯀꯥꯔꯤꯉꯩꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯀꯥꯎꯊꯣꯛꯄ ꯈꯨꯠꯂꯣꯏꯗꯕꯅ ꯍꯦꯜꯂꯤ ꯊꯣꯏꯕꯤꯅ ꯀꯥꯎꯈꯤꯕ ꯃꯇꯥꯡꯗꯣ ꯄꯨꯔꯅꯅ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ ꯊꯣꯏꯕꯤ ꯄꯨꯔꯅꯒꯤ ꯄꯥꯈꯠꯅ ꯑꯃꯨꯛ ꯇꯥꯛꯂꯛꯏꯕ ꯈꯣꯟꯊꯣꯛꯇꯨ ꯇꯥꯔꯒ ꯋꯥꯟꯊꯈꯩ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯑꯁꯨꯛ ꯌꯥꯝ ꯀꯤꯔꯤꯁꯦ ꯀꯩꯅꯣ ꯒꯥꯔꯤ ꯊꯧꯕ ꯍꯩ ꯍꯥꯏꯗꯥꯏꯅꯦ ꯍꯩꯌꯦ ꯍꯩꯕꯩꯔꯣꯁꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯍꯪꯕꯗ ꯒꯥꯔꯤ ꯊꯧꯕ ꯍꯩꯇꯦ ꯍꯥꯏꯔꯒ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯀꯝ ꯀꯥꯟꯗ ꯑꯣꯇꯣ ꯚꯔꯥ ꯄꯤꯕꯩꯗ ꯑꯩꯅ ꯒꯥꯔꯤ ꯑꯃ ꯂꯧꯔꯒ ꯊꯧ ꯍꯥꯏꯕꯗ ꯅꯪꯅ ꯒꯥꯔꯤ ꯊꯧꯕ ꯍꯩꯇꯦꯅ ꯈꯨꯝꯃꯤꯗꯨꯗꯤ ꯄꯨꯔꯅ ꯇꯧꯁꯤꯟꯅꯔꯗꯨꯅ ꯋꯥꯗꯣ ꯑꯃꯔꯣꯝꯗ ꯄꯨꯊꯣꯛꯏ ꯃꯥꯡꯗ ꯌꯦꯡꯉꯨ ꯃꯥꯡꯗ ꯑꯁꯤ ꯒ꯭ꯔꯥꯎꯟ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤ ꯃꯅꯥꯛꯇ ꯈꯥꯝ ꯀ꯭ꯋꯥ ꯀꯩꯊꯦꯜꯒꯤ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟ ꯃꯅꯥꯛ ꯑꯗꯨꯗ ꯒꯥꯔꯤꯗꯣ ꯈꯥꯝꯂꯤ ꯄꯨꯔꯅ ꯅꯦ ꯇꯥꯕꯒꯤ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯇꯣꯛꯏ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯀ꯭ꯋꯥ ꯀꯩꯊꯦꯜ ꯌꯧꯔꯛꯄꯁꯤ ꯄꯨꯡ ꯑꯃꯔꯣꯝ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯒꯥꯔꯤ ꯈꯨꯊꯧꯗꯨꯅꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯌꯦꯡꯊꯣꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯇꯧꯒꯗꯧꯕꯒꯤꯁꯨ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯄꯒꯤ ꯃꯃꯤꯁꯨ ꯇꯥꯏ ꯊꯣꯏꯕꯤꯅ ꯈꯨꯠ ꯊꯤꯜꯂꯗꯨꯅ ꯍꯥꯏ ꯑꯁꯤ ꯄꯣꯜ ꯁꯦꯝꯂꯤꯁꯦ ꯐ꯭ꯂꯦꯛ ꯌꯨꯡꯗꯣꯏ ꯑꯣꯏꯔꯝꯅꯤ ꯌꯥꯎꯁꯪ ꯀꯨꯏꯗ꯭ꯔꯦꯗꯅ ꯊꯥꯏꯅ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯌꯥꯎꯔꯛꯄ꯭ꯔꯥ ꯑꯩꯗꯤ ꯌꯥꯝ ꯌꯥꯎꯔꯛꯏ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯄꯨꯔꯅ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯆꯦꯞꯇꯨꯅ ꯊꯣꯏꯕꯤꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯩ ꯌꯥꯎꯔꯛꯄ ꯌꯥꯝꯃꯦ ꯃ꯭ꯌꯨꯖꯤꯀꯦꯜ ꯆꯤꯌꯔꯁꯨ ꯌꯥꯎꯔꯛꯏ ꯏꯟ ꯑꯦꯟ ꯑꯥꯎꯠꯁꯨ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯦꯁꯁꯨ ꯀꯨꯏꯖꯁꯨ ꯌꯥꯎꯔꯛꯏ ꯑꯥꯏ ꯁꯤ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯦꯁꯁꯤꯗ ꯊꯥꯏꯅ ꯑꯩꯁꯦ ꯊꯔꯠ ꯇꯥꯏ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯈꯠꯅꯩ ꯀꯩꯒꯤ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯥꯛꯇꯤ ꯑꯗꯨꯝ ꯏꯁꯥ ꯁꯣꯜꯂꯒ ꯅꯥꯔꯒ ꯂꯩ ꯑꯗꯨꯒꯤ ꯂꯝꯖꯦꯟ ꯆꯦꯟꯕꯒꯨꯝꯕ ꯍꯪꯉꯣꯏ ꯆꯣꯡꯕꯤꯒꯨꯝꯕ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯇ ꯍꯥꯞꯄꯁꯦ ꯑꯩ ꯌꯥꯎꯔꯛꯇꯦꯕ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯦꯁ ꯍꯥꯏꯁꯦ ꯑꯃꯅ ꯀ꯭ꯋꯦꯁꯟ ꯁꯣꯜቭ ꯇꯧꯔꯒ ꯑꯃꯅ ꯑꯟꯁꯔꯗꯣ ꯄꯨꯔꯒ ꯆꯦꯟꯕꯅꯤ ꯇꯤꯝ ꯋꯔꯛꯅꯦꯕ ꯑꯩꯒꯤ ꯇꯤꯝ ꯄꯥꯔꯠꯅꯔꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯇꯒꯤ ꯆꯤꯆꯦ ꯑꯃꯅ ꯑꯣꯏ ꯀ꯭ꯂꯥꯁ 4-5ꯀꯤ ꯀꯦꯇꯦꯒꯣꯔꯤꯅꯤ ꯃꯥꯅ 5 ꯑꯩꯅ 4 ꯃꯦꯠꯁꯦ ꯑꯩꯅ ꯍꯣꯠꯂꯣꯅ ꯐꯝꯃꯤ ꯑꯩꯁꯨ ꯌꯥꯔꯤꯈꯩ ꯊꯨꯅ ꯍꯣꯠꯂꯒ ꯄꯤꯔꯦꯕ ꯑꯩꯅ ꯈ꯭ꯋꯥꯏ ꯍꯥꯟꯅ ꯂꯣꯏꯕꯅꯤ ꯑꯗꯨꯒ ꯀꯥꯜꯀꯨꯂꯦꯁꯟꯗꯨꯁꯨ ꯆꯨꯝꯕ ꯆꯤꯆꯦꯗꯨꯅ ꯆꯦꯟꯕ ꯍꯧꯔꯛꯄꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯆꯦꯟꯈꯠꯂꯛꯑꯒ ꯁꯣꯏꯕ ꯁꯥꯔꯒ ꯏꯟꯊꯨꯔꯤꯅꯤ ꯑꯗꯨꯗꯩ ꯑꯩꯈꯣꯏ ꯇꯤꯝꯁꯦ ꯊꯔꯠ ꯇꯥꯏ ꯏꯃꯥꯟꯅꯕꯤꯗꯨꯅ ꯐꯥꯔꯁ ꯇꯥꯏꯕ ꯃꯌꯥꯝꯅ ꯁꯣꯏꯕꯅꯦ ꯍꯥꯏꯔꯁꯨ ꯑꯩ ꯌꯥꯅꯤꯡꯈꯤꯗꯦ ꯃꯥꯅ ꯊꯑꯣꯏꯅ ꯇꯧꯕ ꯅꯦꯆꯔ ꯑꯃ ꯑꯩꯉꯣꯟꯗ ꯎꯠꯂꯝꯕꯒꯤꯁꯨꯅꯤ ꯏꯃꯥꯟꯅꯕꯤ ꯏꯕꯥꯅꯤꯗꯣ ꯊꯤꯅ ꯈꯠꯅꯩ ꯑꯗꯨꯗꯩ ꯁ꯭ꯀꯨꯜꯗꯁꯨ ꯀꯧꯅꯗ꯭ꯔꯦ ꯃꯥꯅ ꯑꯩꯁꯦ ꯄꯨꯛ ꯐꯠꯇꯕ ꯃꯤꯉꯣꯟꯗ ꯕ꯭ꯂꯦꯝ ꯄꯪꯇꯧ ꯇꯧꯕ ꯑꯣꯏꯅ ꯉꯥꯡꯉꯤ ꯏꯃꯥꯟꯅꯕꯤ ꯑꯇꯩꯗ ꯚꯤꯛꯇꯤꯝ ꯄ꯭ꯂꯦ ꯇꯧ ꯂꯩꯔꯝꯃꯤ ꯑꯣ ꯐꯠꯇꯦꯅ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯐꯦꯁ ꯑꯅꯤ ꯄꯥꯟꯕ ꯃꯤꯒꯤ ꯊꯕꯛꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯌꯥꯝ ꯍꯩꯅꯔꯛꯇꯦ ꯃꯌꯥꯝ ꯃꯥꯡꯗꯅ ꯑꯃ ꯃꯅꯨꯡꯗꯅ ꯑꯃ ꯑꯣꯏꯕꯁꯤ ꯃꯥꯒꯤ ꯐꯦꯛꯅꯦꯁꯇꯨ ꯎꯔꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯁꯨ ꯍꯦꯟꯈꯤ ꯃꯇꯝꯗꯨꯗ ꯅꯣꯡꯃꯗꯤ ꯁꯥꯎꯅꯤꯡꯃꯟꯗꯅ ꯑꯩꯒꯤ ꯂꯤꯃꯤꯠ ꯋꯥꯡꯃ ꯂꯥꯟꯈꯤꯗꯨꯅ ꯇꯞꯇꯥꯏ ꯈꯠꯅꯕꯅꯤ ꯁ꯭ꯀꯨꯜꯗꯨꯗ ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯣꯏꯅ ꯑꯗꯨꯗꯩ ꯃꯤꯆꯪꯒ ꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯩ ꯃꯋꯥ ꯑꯝꯇ ꯂꯧꯈꯤꯗꯦ ꯃꯤꯆꯪ ꯊꯣꯛꯂꯛꯏꯕ ꯃꯤꯗꯨꯁꯨꯅꯦ ꯍꯦꯟꯅ ꯈꯠꯅꯍꯟꯕ ꯄꯥꯝꯕꯒꯤ ꯃꯗꯨꯅꯤ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯏꯃꯦꯖꯁꯦ ꯑꯃꯒꯤ ꯑꯒ꯭ꯂꯤ ꯃꯣꯃꯦꯟ ꯑꯃꯅ ꯎꯔꯒ ꯆꯣꯡꯁꯤꯟꯗꯨꯅ ꯑꯦꯟꯖꯣꯏ ꯇꯧꯕ ꯃꯤꯑꯣꯏꯕꯁꯦ ꯃꯤ ꯑꯃꯒꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛꯄꯨꯗꯤꯅꯦ ꯐꯠꯇꯕ ꯑꯊꯤꯕ ꯑꯋꯥꯕ ꯇꯥꯡꯀꯛꯇꯅ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯂꯩ ꯃꯣꯏ ꯏꯃꯨꯡꯗꯣ ꯆꯥꯛ ꯆꯥꯅꯍꯧꯋꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯋꯤ ꯍꯥꯏꯕꯗꯒꯤꯗꯤ ꯃꯣꯏ ꯏꯃꯨꯡꯗꯣ ꯈꯠꯅꯍꯧꯔꯦ ꯊꯥꯡ ꯄꯥꯏꯅꯍꯧꯔꯦ ꯍꯥꯏꯕ ꯋꯥꯔꯤꯁꯤꯅ ꯍꯦꯟꯅ ꯇꯥꯅꯤꯡꯕꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯤꯆꯪ ꯆꯪꯕ ꯁꯥꯔꯒ ꯐꯠꯇꯕ ꯏꯟꯁꯤꯟꯕ ꯐꯠꯇꯕ ꯏꯟꯁꯤꯜꯂꯛꯄꯗ ꯌꯥꯔꯒ ꯆꯠꯄ ꯃꯤꯁꯤ ꯁꯪꯁꯥꯔꯁꯤꯗ ꯍꯤꯡꯕ ꯈ꯭ꯋꯥꯏꯗꯩ ꯆꯥꯎꯕ ꯒꯙꯥꯅꯤ ꯃꯤꯅ ꯍꯤꯒꯥꯏ ꯋꯥ ꯑꯃ ꯇꯧꯔꯛꯄꯗ ꯃꯥꯅ ꯄꯥꯝꯖꯅ ꯇꯥꯁꯤꯜꯂꯨꯕꯗꯣ ꯃꯥꯃꯨꯛ ꯄꯪꯕ ꯃꯤ ꯀꯗꯥꯏ ꯂꯩꯔꯝꯒꯅꯤ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯃꯤꯒꯤ ꯋꯥ ꯄꯨꯔꯛꯑꯒ ꯉꯥꯡꯂꯤꯕ ꯑꯗꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯃꯤ ꯑꯇꯣꯞꯄꯗꯁꯨ ꯃꯥꯒꯤ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯒꯅꯤ ꯍꯥꯏꯁꯤ ꯃꯁꯥꯅ ꯈꯪꯄꯣꯟꯇꯦ ꯑꯗꯣ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯖꯤꯕꯅꯦ ꯍꯥꯏꯗꯅ ꯖꯤꯕ ꯃꯌꯥꯝꯗꯒꯤ ꯊꯥꯛ ꯋꯥꯡꯅ ꯊꯝꯂꯕꯁꯨ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗꯗꯤ ꯃꯤꯑꯣꯏꯕꯁꯦ ꯈ꯭ꯋꯥꯏꯗꯩ ꯍꯟꯊꯕ ꯊꯥꯛꯇ ꯂꯩ ꯑꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯍꯣꯏ ꯍ꯭ꯌꯨꯃꯦꯟ ꯅꯦꯆꯔꯅꯤ ꯍꯥꯏꯔꯒꯦ ꯑꯗꯨꯗꯤ ꯅꯪꯒꯤꯗꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯀꯤ ꯋꯥꯔꯤ ꯂꯤꯗ꯭ꯔꯦ ꯑꯩꯒꯤ ꯑꯩꯗꯤ ꯑꯝꯇ ꯌꯥꯎꯔꯛꯇꯦꯗ ꯀꯩꯒꯤ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯍꯪꯗꯣꯛꯂꯨꯔꯒ ꯊꯣꯏꯕꯤ ꯚꯥꯞ ꯈꯪꯂꯛꯂꯛꯏ ꯃꯗꯨ ꯄ꯭ꯔꯞ ꯊꯩꯔꯗꯨꯅ
Makha hapchile. Lairigi ngosira. Kadaida? Ukyo haidana bookstore amadi laikibani. Hendora amale. Mafam khangbro. Nahamuk imanabi amaga chatkibani. Hendore. Lehore aada. Hangamadro. Pung tara makai kitang dihil. Hangamanida. Adudi mamay liriga muk thawra luridana. Driver seat adu sindoknari. Gari mamay layduna lai. Side amarom da chatkibagi kitang di maning mamang handuna thawnai. Kona thangda thengnaraduna piktak tawriba bookstore adu da changi. Hangbada ngairamli. Mi pakna lakna dribagi ichikchi. Bookstore aduna piriba cozy vibe adudi aduki matik pamjakre. Yokohama da leiba apikpa store yamna nungaiba du mali. Lairik leiriba singdu yeng ayambana purnaga thoibiga di Makhoina hana pakraba makhoigi manakta leikraba ngakta oina tawri. Contemporary authors kharagi yeng. Kachinamada picture pikpa deep blue color gi cover panba lairik ama thengnarure. Manipuri writer ni haiduna yenglubani. Writer maming Mitlaobi haina thai. Lairik maming na asiba amagi waro. Purna lairik adu paikhattuna store adu da leiriba midu da hangi. Masibu kamdobano. Adoido. Maming chattaba writer ni. Wari budi pangi ibazani masi. Mayam nadi kya pamde. Mai lairik to sitpa khra wali. Oh. Asi haina amukso cover du da yeng. Thoibi su changsilaktuna purna na pairiba lairik tu da yengle. Aduga hai. Eidoiro. Mina pamna dabasi kamdawi yengi. Kanan khangba. Aigumba peculiar taste leiba migi style oiramadi. Thoibi yai haibagi maungda makhut thangatli. Lairiba novel sing, poems, amadi atai literary theory gumba hana leikraba ngakta oibana thoibi comics romda oina mai onsili. Manga volume set oina lairiba du changsinduna khalli. Adumna lairik khara yenglaba matung thoglakle. Bookstore manungduda matam kharadi haujinkre. Lairik recommend tawnabaga hana khanglaba lairik yaurambadu puthok-puthokduna analyze tawbagada hawkhiba khanghoba natte. Thoglakpada 12 makhai tarabani. Nambol lomda chumdring haitharakle. Kaithel manakta gari do ticket kaktuna park tawrami. Aduga polakta changi. Phi phanek yoliba laigi poche yoliba makhal. Thoibi amada muk changsinduna yeng. Amada muk changsinduna yeng. Purna su tungda pocket homladuna tapli inay. Yoliba hair clips mayamdo amamam paikhatuna khali. Yamna cute oiba, yamna girly oiba, makhal suri. Adudagi phanek yonphamdagi phanek amasu khali. Orange color da peach color na mapan hatpa muga phanek ama. Purna thoibi de yengna khali. Mabu thoibi na phanek setpa ukhrabra. Udri. Amukta udri. Pung baro kitang helakpada waraduna kaithel koibadu loishili. Chafam leiriba paring aduda famlaga chak chanaba tawi. Thoibi so purna so adumna kaithel da chak chabasi ahanbani. Adubu thoibi di hanadagi charaba yamna experience leiraba midawna hek ngangsai. Nga thongba mathel lawi. Atoiba ama mahi thongba ama. Adudagi hawai iromba champut. Bench apikpa aduda purna tasilaga phami. Masida chaga dauriba sibu kamdaudoribano kanna khallingai thoibi hukpa hokre. Chakhom ama hukpaga purna da hairei. Iromba da morok khara sai ko. Yam to chilunu. Oh. Nga tawba siso khara sai. Hoi. Ai sumain janing ba kuirabani. YouTube da hojekan small business promote tawbagi yam thoidana. Khangbra. Khangde. Adu ubada aina janing basi. Adugane kakchingi bazar da sumain jana ba yonbado. Adu su chatning. Adu di lapamgani. Lapi. Chatpa yaro ngasidi. Asom da nga lebe su chattoini na. Haying di Delhi muk changani. Charo. How bro? Howie. Purna suspun aduna kotlambadagi makut hamdoklaga khutna chaba hawi.
Ngasi fangliba experience singsi mana mangda phau mangludaba ngakta. Masigumba sinahan kay khangludriba magi aranbani. Thoibi chak chana chana wa mayam ama hairi magi life ki matangda mina judge tawrakpagi matangda. Amadi karamba matamda kari matangda right decision logani asina chingba. Amukso hai mana ngasi kawraklibado tasengna purnaga koiba pambagin. Chumi ma purnaga nongmatang oirabasu pena loinaba pambagin. Aphaba amadi phattaba achumba amadi aranbagi pal mayamdugi wangmada nothingness haiba sangsar aduda tauduna magi apamba magi nungaiba mawongda kanamtagi ayetpa athingba yaudana